Akaswani Imphal Ningthoukhongjam Suni na pau pazari. Handakta nauna chanaba haukraba Next Generation GST Reforms ki kanaba mapung phana miyamda phanganaba Rajya ki Taxation Department amasung DIPR na Imphal gi maruba kaithil singda wholesaler sing dukandar sing amasung pochai laiba miyabu mamutana khanganaba gi khongjang jathaba haure thaurang asina tax official amasung stakeholder singi marakta chamamnaba lehendana anoba GST reform asibu ningthina chanaba ngamhangani print amasung electronic media sing anoba reform asigi matangda miyambu mamutana khanganbada mateng pangbinaba sarkarna appeal tawri petroleum gi pothok sing maruina petrol amasung high speed diesel asi Miyoi kharana yumlakta niyom lana yonba thengnare haina Rajya gi Consumer Affairs Food and Public Distribution Bibhag na hairi Imphal da pangthopa pawgi mifam amada KFNPD gi Officer on Special Duty Petroleum Oil and Lubricant Haubam Bobby na hai Imphal is amasung Thoubal jila gi mafam kharada yumlakta aina yadaba mawongda petroleum gi pothok sing yole habagi wakat lakle makhoi gi mathakta yengshinba huragani magna hai ngasidagi tharaga numit 15 phawbagi manungda makhoina petroleum gi pothok sing yolibadu toktaba tarabadi mari leinaba ain gi makhada akanba thabak lokhatlagani Viksit Bharat Viksit Manipur gi makhada tha amachungna chathagadaba Nation First at the rate 75 campaign Rashtriya Poshan ma lisingani kunmanga ngasi Kakching jila gi hianglam wabagai community hall da pangthokare Masigi theme na Right Nutrition Healthy Life haibasini thoromasigi sarukama oina ek per maa ke naam campaign gi makhada uchara sing thaki Viksit Bharat Viksit Manipur gi makhada Nation First at the rate 75 campaign ama ngasi None jila gi Health and Wellness Center Khopum PIC da pangthokare thoromadu Manipur Sarkar gi Social Welfare Department gi District Child Protection Unit None na sinbani District Administration Tamenglong na sinduna ngasi Tamenglong District Headquarter gi SDO Office Complex da nomagi oiba adi karma yogi abhiyan gi matangda Block Master Trainer singi District Process Lab Training ama pangthokre Kangpuk pidasu District Administration na sinduna adi karma yogi abhiyan gi sarukama oina Empowering Individuals and Institutions for Tribal Information haibe hiramasida tharumama pangthokre Churachandpur jila da adi karma yogi abhiyan gi makhada workshop amasung khongchet amasu pangthokki District Administration Fairjol na chinduna numimni chatharakpa jila sigi block ahum Tipaimuk Vengai amasung Thanlon gi trainer singi District Process Lab Training Program ngasi loishinkhre Sandel jila gi Sakpukarong Subdivision gi manung chenna leiba Sajik Tampak ta ngasi lemna layingbagi kem ama pangthokare Kemasi Swachhnari Sasak Nari Abhiyan ki makhada pangthokpani Kemasi da miyoi chani hena layingki Ayushman Bharat Health Account Card chu sakhi Thoubal jila da tasthariba District Olympic Games ki ngasi humni chanba numita tungan masana kaya pangthokki Volleyball gi ahanba semi-final match ta KSA Lamdingna YDC Khoirombu thoiduna final changkre atopa semi-final match amada Liwa Lamdingna SLGS Yaripokpu thoikre Nupagi Khokho masana da ahanba semi-final match ta Hairok Higher Secondary School na CHMYDA Sangka Yumphampu thoikre anisuba semi-final match ta SCEASDO Hairok na Basu Khangabokpu maithiba piki Nupigi Khokho semi-final gi ahanba match ta Basu Khangabok na SENDYC Salungphambu anisuba semi-final match ta na SCEASDO Hairok na SCEO Khangabokpu thoikre Table tennis ta nupi gi team gi final da Eagle Eye Table Tennis Club na champion oire Jit Kundo da Institute of Martial Arts Kangleipak Yaripok na overall champion oire Pradhan Mantri Narendra Modi hayeng Odisha gi Jarshugura da chatkani khongjat asida Pradhan Mantri na Amrit Bharat Express Rail lamthagani lupa koti lising ama chatrit changna paikhatliba rail project asina miyam gi sathok chansingi pambai hena phagat halagani Pradhan Mantri na BSNL gi Swadeshi 4G stack hokdokani Pradhan Mantri na Antodaya scheme gi makhada beneficiary lising yang khaida tengbang pigani pauloi jare